Hai ma'am, hai Mr. Chance. Ano sila? Ngasisi, pagi panisay ko ba? Ay pagi top pa. Para magulo na mayam na. Pijay ang laksa ni. Do pagi hujik matam si pagi sentok lambiso kaya na kanalay na tabo ko. Aduga luhong ningba. Aduga unposo pining ba. Aduga pibati ngamjata ba sing hara hai tare ko. Aduga miso hara mateng una na ba. ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯨꯖꯔꯛꯄꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯦꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒꯗꯤ ꯆꯪꯕ ꯍꯦꯛ ꯍꯧꯕꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯥꯔꯗꯤ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯁꯦꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯁꯦꯠ ꯑꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯁꯨꯔꯦ ꯎꯄꯨ ꯃꯃꯥꯏ ꯃꯔꯤ ꯍꯥꯏꯕꯤ ꯑꯃ ꯑꯍꯨꯝ ꯍꯥꯏꯕꯤ ꯑꯃ ꯑꯗꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯁꯣꯐꯥ ꯁꯦꯠ ꯑꯗꯒꯤ ꯐꯃꯨꯡ ꯑꯅꯤ ꯑꯗꯒꯤ ꯐꯤꯌꯥꯟ ꯒ꯭ꯌꯥꯁ ꯎꯄꯨ ꯑꯗꯒꯤ ꯃꯣꯏ ꯍꯥꯏꯁꯦ ꯆꯪꯕ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯗꯒꯤꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯇꯔꯥ ꯍꯥꯏꯇꯥꯔꯦ ꯁꯤꯐꯥꯎꯒꯤ ꯃꯔꯛꯀꯤ ꯗꯤꯐ꯭ꯔꯦꯟꯁꯁꯤꯗ ꯑꯩꯅ ꯄꯤꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯑꯣꯐꯔ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯊꯛ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯂꯩꯒꯅꯤꯀꯣ ꯑꯞꯒ꯭ꯔꯦꯗ ꯀꯥꯕ ꯃꯃꯥꯏ 10 ꯍꯥꯏꯕꯤ ꯑꯗꯨꯗꯒꯤ 5 ꯐꯦꯁ ꯍꯥꯏꯅ ꯍꯥꯏꯕ 4 ꯐꯦꯁ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯗꯂꯞ ꯅꯞꯄ ꯅꯞꯇꯕꯗꯨꯅ ꯈꯤꯇꯪ ꯃꯃꯟꯗꯨ ꯈꯤꯇꯪ ꯑꯀꯨꯝꯗꯤ ꯈꯤꯇꯪ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯀꯤ ꯁꯦꯠꯇꯨꯗꯗꯤ ꯍꯥꯏꯔꯤꯕ ꯃꯃꯜ ꯌꯥꯝ ꯍꯣꯡꯅ ꯃꯇꯦꯡ ꯄꯥꯡꯕꯣꯏ ꯑꯗꯒꯤ ꯑꯩꯅ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯌꯥꯝ ꯀꯟꯅ ꯁꯦꯟꯗꯣꯡ ꯂꯩꯗꯅ ꯇꯧꯕ ꯅꯠꯆꯗꯦ ꯑꯗꯨꯅ ꯂꯥꯛꯑꯒꯁꯨ ꯌꯦꯡꯕꯤꯌꯨ ꯎꯁꯨ ꯑꯈꯟꯅꯕ ꯎ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯎꯆꯝ ꯋꯥꯆꯝ ꯑꯝꯇ ꯅꯠꯆꯗꯦ ꯂꯥꯛꯑꯒ ꯌꯦꯡ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯁꯦꯠ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯌꯦꯡꯕꯤꯔꯒ ꯑꯩꯒꯤ ꯄꯤꯔꯤꯕ ꯑꯣꯐꯔ ꯑꯁꯤꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯏꯁꯥꯃꯛ ꯁꯤꯟꯃꯤꯅꯤ ꯑꯗꯨ ꯁꯤꯟꯃꯤꯅ ꯂꯩꯕ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯨ ꯄꯨꯟꯅ ꯈꯪꯕꯅꯤꯅ ꯃꯌꯥꯝ ꯑꯩꯅ ꯄꯤꯖꯔꯤꯕ ꯑꯣꯐꯔꯁꯤ ꯍꯔꯥꯎ ꯂꯧꯕꯤꯔꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯍꯥꯏꯖꯔꯤ